Manipur da police station taraga mapana konma mafam sing yaudana lemhoriba mafam singda Armed Forces Special Powers Act 1958 lalib April amadagi tha taruk amaga muk sangthana thamnagani hiramasi matangda Manipur Home Department nga si chero lama thokibaga loinana hariba mafam sing haibadi police station sing adidi Imphal Lamphel City Singjamai Segmai Lamsang Patsoi Porompat Haingang Wangoi Laimakhong, Lamlai, Irilbung, Thobal, Bisnupur, Nambol, Moirang, Kaksing, amadi Jiriban Police Station na konma mafam sing dadi hairiba ek asi chanararoi. Lemhoriba mafam sing haibadi Police Station taraga mapanna konda mafam sing dadi makhata na hairiba ek asi chanakikani hari.